February 19 Kumafanda Kuki militant singna Sugunuda Amuk Hana Landarakani Haina Pau Sandurakpadagi Kunja Kaya Mayum Taduk Tuna Jenaba Haure Pau si Kanglipaki Maira Pau Sedagi Lokachabani Nongmai Kapna Balep Kibadagi Hojik Sugunuda Mahusaki Punsida Tapna Hanjilakpa Hauropa Matamasida Lagliba February 19 Kungamapanda Kuki militant singna Sugunuda Angapamong da Landabagi Tabak Jatarakani Haba Pawama Sandurakpadagi Sugunugi Kunja Sing Hojik Laitana Laibangam Kunja Karadi Masama Sagi Mayum Taduk Sa Pagadaba Mapamda Zenaba Hore Hairi Aseng Bazumba Pauni Aranba Pauni Habisu Kangdaba Wapamase Sandorakpadagi Hanadagi Langi Awaba Kaya Mayong Aduna Laglaba Sugunugi Kunja Singda Mipaiba Amadi Akiba Pokpadagi Nasidagi Hauna Kunja Karadi Masama Sagi Mayum Taduk Sa Pagadaba Mapamda Zena Kivani Hairi Pausi Sida Sugunugi Tongan Mapamda Lairiba Machin Zatpa Kunja Karana Pongdoropagi Matunginade Hauजमकी ओइनदे यामना लैताना लैबा सुगुनु हाइबादु ओइरि कुकी मिलिटेंट सिंगे माइकैदगिसु नोंमै कापसिलकपा लैते सिक्युरिटी फोर्स की माइकैदगिसु अकनबा मोंगदा ngak senbagi thabak chathari khulngakpa khunja sing amade atai singnasu khulngakpagi thodang chapchana lore adubu jairaksida ngarangdagi hauna kuki militant singna laloi phai amade dongyang ga loinana sugunu ga lona riba chingsangdagi February 19 amade 18 dagi hauna akanba moongda nongmai amadi bomb top kapsilaktuna Landarakani haiba paw ama asumbani aranbani khangdana sandorakpadagi khunja khara mayum thadoktuna chenaba hokibani hairi CC Purgi thaudokta chenaba laingaki official target suspend tawkre paw si ngasi nungthil phongba kangla pawdagi lokachabani Manipur laingaki joint secretary home na thokpa cherolamana hairibadi haukiba thasigi taraga mangada thokhaningdaba thaudo amada Chorchandpurgi DC amasung SP office complex ta mioi chanipandagi lising amaromna mai thakiba amadi DC complex ta khamduna thamba bus amasung truck taragani thoi amang ata thohan khiba amadi relief material puthok pusin tawba gari ani yaukhiba luloinana gari ani yaukhiba loinana numitugi thaudo aduda laingaki tongan ba official Imphal dagi community taret ki manungda CC Pur dagi officer ama yauna thabak dagi suspend tawre haina joint secretary home gi cherol sina hairi cherol sina makha tarduna kuki jo community gi apex body ama oriba ITLM na tongan ba numita thokpa press release ta CC Pur gi DC na lanjelakpa singi chana thagnaba watanaba tawribabu relief material gi chengchak phangdre haba wafam kaya thengnare DC Chorchandpur si displaced person singi chana thagnaba watanaba honariba laingaki officer ni state laingak na Manipur da tholiba irang asi loisinaba kanna honare Chorchandpur da leiriba miyamna district administration da mateng pangbiu hairi